Hello maru mayam si video si loy phawo ying video si aroi bada ai give away ge naw sama hajarake. Hello friend, now maru mayam si di nahan gi video do adi comment pajarake hadi ai surrender to jare to khoi chau mubang gi do adi comment pajarake do hadi choi khilang gi so yang pi gane kalum to ku chu no comment paba ho jare man han bata yummy food mubang nai go bro love marriage lo natraga engage lo habi ro ha khoi je love marriage ni ma nei phabi ni musibi phang ni ko mathang da mk kubra nice sai ko thank you Mungjum Priyanka nice I thank you Mungjum Priyanka Nup Mete Gaming full support ko thank you Sunita Thangjam Dada inam mase kaideno mina kai kauge dada ki qualification habiramo inam magisu aiki comment pabiro nunga yengbo loina hai aiki qualification je ai report dia semester ka ga dine magina 12 ka ga dine je yam chamme je se yam chamme no siye thank you ha dong dong na ai mun thai ko ti hai din je chamme mini chamdras thank you ha dong na malu manu shimi something Tommy. Nice bro full support ko Dolly has namna thank you prem ta sapam na sare to mai chesiam chame ha hidam rohit mai tai hawa phurit to chap manaba ama layo bro hai ai phurit mai sat ai dilai sabat ai dilai nan mai ko sa se kiye ai ta singai tha ko ngam ai ta singai tha ko ngam ai tha ngam Premsan Thingam like to thank you Kangli sa an challenge already lemba sabaki mohutta challenge to win oinaba sasathuna ba number chaba already challenge ni haibada yengba nuwaigani suggest to be open maja tuna ba number koin maja ai gyan ta jo mangang je se ai jungam na bi ta da bani nga yaw nga di ai nga mo gam pan gal le ko nga mo gam pan gam bi da adi thin ni na tam cha bane ba da da ga che ga gi min habi lo ma gi na samu mai sana yai ai na Parvin Chandra angang di yawan kiro dun after 7 years Laino Thanga anei lat ka du ba sibi mo jing tor thank you piya nang ha piya ma ga da ga se kailam dagi no sahi ke ka surage sum khandara hangja bane bido su dum injury hai khoi ai na sahi kunete sure magi na sahi rapan sure thank you like to be star laibon hai bro ga ina maga se kai dei no aduga kamaina khangna ra no sim thabiro mo ai je 11 nai kin da mo da wak ngam chele ko je namjin sum chele ko dei 11 ti pu thema de ma je ai ya tuye lu kan do tuye lu kai da walking sum chen da bi ka bi third semester ka ko adu ka de ma thema ri ko ai ji lo no jing ye ko man na sin thino yengi adu khoi mai ma ma ni mo iman ba no ko yo ne ko moi ye si khang ri ko ni han da moi si ma ko ko adu ai je cha ta ko da mi tin la ga ta ga ke shu sum sa le ko ta shu sa ka na ma na mai no ko ga ha de ma na fe na fa ta ni ngam ba mai ai pa ma ni sa mai ma nga pi de ka ni sum bi de ya sa le adi khang na
ꯕ꯭ꯔꯣꯒ ꯏꯅꯝꯃ ꯁꯦ ꯀꯥꯏ ꯀꯥꯏꯗꯣꯏꯅꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯁꯤꯅꯣ ꯅꯤꯔꯨꯄꯃꯥ ꯎꯏꯅꯥꯝ ꯍꯥꯏ ꯊꯧꯔꯤꯗꯤ ꯌꯥꯝ ꯆꯨꯡꯗꯦ ꯑꯗꯨ ꯑꯃꯨꯛ ꯆꯥꯁꯟꯕꯗꯤ ꯃꯌꯦꯡ ꯌꯥꯝ ꯇꯥꯔꯅꯤ ꯌꯥꯝ ꯇꯥꯔꯅꯤ Em tàn nó say. ꯑꯣꯛ ꯃꯥꯜꯂꯦ ꯅꯣꯡ ꯅꯣꯡ ꯀꯩꯅꯣꯁꯤꯅ ꯔꯕꯤꯅꯥ ꯐꯥꯟꯖꯧꯕꯝ ꯕ꯭ꯔꯣꯒ ꯕ꯭ꯔꯣꯒ ꯆꯦꯒꯁꯦ ꯀꯃꯥꯏꯅ ꯊꯦꯡꯅꯈ꯭ꯔꯤꯅꯣ ꯍꯧꯖꯤꯛ ꯆꯞ ꯃꯥꯟꯅꯩꯀꯣ ꯁꯤꯗ ꯕ꯭ꯔꯣ ꯀꯩꯀꯩ ꯇꯧꯔꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯁꯦ ꯍꯤꯡꯒꯣꯜ ꯈꯔ ꯀꯣꯏꯕ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯛꯄ ꯊꯕꯛꯁꯨ ꯁꯨꯗꯦꯗ ꯕ꯭ꯔꯣꯒ ꯆꯤꯆꯦꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤ ꯅꯨꯄꯥ ꯑꯍꯟ ꯑꯗꯨꯗꯨꯒ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏꯒ ꯀ꯭ꯂꯥꯁ ꯃꯥꯟꯅꯕ ꯑꯃꯒ ꯃꯥ ꯃꯊꯪꯒ ꯑꯗꯨꯒ ꯑꯇꯣꯝꯕꯤꯒ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯒꯠꯄꯤꯌꯨ ꯐꯨꯜ ꯁꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯒ ꯏꯅꯝꯃꯒꯤꯁꯨ ꯁꯨꯁꯤꯇꯥ ꯋꯥꯏꯈꯣꯝ ꯍꯥꯏꯕꯅꯦꯀꯣ ꯕ꯭ꯔꯣꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯒ ꯏꯅꯝꯃꯒꯤꯁꯨ ꯕ꯭ꯔꯣꯅ ꯀꯥꯏꯗꯩꯅꯣ ꯏꯅꯝꯃꯅ ꯀꯥꯏꯗꯩꯅೋ ꯕ꯭ꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯒꯦ ꯏꯅꯝꯃꯁꯨ ꯀꯌా ꯁꯨꯒꯦ ꯕ꯭ꯔꯣꯒꯤ ꯏꯅꯝꯃꯒ ꯀꯃꯥꯏ ꯊꯦꯡꯅꯈꯤꯕꯅꯣ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯕ꯭ꯔꯣ ꯑꯗꯨꯒ ꯀꯩꯒꯤ ꯑꯁꯨꯛ ꯉꯟꯅ ꯌꯨꯝ ꯄꯥꯜꯂꯤꯕꯅꯣ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕꯩꯗꯤ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦꯀꯣ ꯈꯨꯝꯗꯣꯏꯅꯤ ꯑꯗꯣ ꯑꯩ ꯆꯍꯤ 23 ꯃꯥꯒꯤ ꯆꯍꯤ 54ꯅꯦꯕꯀꯣ ꯑꯗꯣ ꯌꯨꯝ ꯉꯟꯅ ꯄꯥꯟꯕꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯈꯣꯡꯒ꯭ꯔꯥꯎꯁꯤꯔꯣ ꯅꯠꯇꯦ ꯄꯥꯏꯔꯤꯒꯗꯤ ꯈꯣꯡꯒ꯭ꯔꯥꯎ ꯍꯥꯞꯄꯤꯔꯒ ꯁꯦꯠꯄꯅꯦꯕ ꯑꯗꯨꯗꯣ ꯑꯩ ꯁꯨꯝ ꯃꯉꯣꯟꯗ ꯆꯠꯄꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯤ ꯃꯣꯏ ꯃꯕꯨꯡ ꯂꯩꯔꯦ ꯍꯥꯏꯔꯗꯨꯒ ꯍꯥꯏꯗꯤ ꯃꯥꯁꯦ ꯐꯨꯔꯦꯅ ꯍꯥꯏꯔꯦꯀꯣ ꯑꯗꯩ ꯑꯗꯨꯝ ꯀꯤꯕꯩ ꯂꯥꯛꯄ ꯑꯩꯈꯣꯏꯅꯤꯁꯦ ꯑꯗꯨꯝ ꯃꯥ ꯀꯤꯕꯩ ꯂꯥꯛꯄ ꯑꯗꯨꯝ ꯍꯟꯉꯝꯕ ꯑꯗꯨꯝ ꯍꯟꯒꯠꯇ꯭ꯔꯦ ꯕ꯭ꯔꯣꯅ ꯚꯤꯗꯤꯑꯣꯗ ꯂꯚ ꯏꯁꯇꯣꯔꯤ ꯇꯧꯖꯩꯌꯦ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯂꯚ ꯏꯁꯇꯣꯔꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯆꯥꯛ ꯆꯥꯕꯩꯔꯣ ꯂꯚ ꯏꯁꯇꯣꯔꯤ ꯏꯁꯤꯡ ꯊꯛꯄꯩꯔꯣ ꯑꯣ ꯃꯥꯏꯕꯝ ꯖꯦꯁꯤꯀꯥ ꯗꯗꯥꯅ ꯍꯥꯟꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯅꯝꯃꯅ ꯍꯥꯟꯅ ꯇꯧꯔꯛꯄ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥꯅ ꯍꯥꯟꯅ ꯏꯪꯒꯤꯠ ꯇꯧꯁꯜꯂꯦ ꯄꯥꯝꯕꯩ ꯃꯑꯣꯡꯗ ꯎꯠꯁꯜꯂꯦ ꯑꯗꯩ ꯆꯨꯝꯅꯗ꯭ꯔꯥ ꯍꯥꯏꯁꯦ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯇꯪꯗꯤ ꯅꯪꯅ ꯍꯥꯟꯅ ꯄꯥꯝꯕꯩ ꯃꯑꯣꯡꯗ ꯎꯠꯁꯜꯂꯛꯄꯗꯣ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯥꯏꯕꯤꯔꯤꯗꯣ ꯑꯗꯨ ꯑꯩꯈꯣꯏ ꯌꯥꯝ ꯊꯤ ꯇꯥꯡ ꯄꯥꯝꯃꯦ ꯅꯪ ꯆꯠꯂꯣ ꯑꯗꯨꯗꯤ ꯑꯗꯨ ꯑꯩꯅ ꯍꯥꯟꯅ ꯍꯥꯏ ꯅꯪꯅ ꯍꯥꯟꯅ ꯄꯥꯝꯕ ꯎꯠꯂꯛꯄ ꯅꯠꯇ꯭ꯔꯣ ꯕ꯭ꯔꯣ ꯃꯤꯒꯤ ꯀꯃꯦꯟ ꯈꯔ ꯍꯜꯂꯣ ꯅꯠꯇ꯭ꯔꯗꯤ ꯚ꯭ꯌꯨ ꯍꯟꯊꯔꯅꯤ ꯁꯞꯄꯣꯔꯠ ꯋꯥꯠꯂꯅꯤ ꯍꯥꯏ ꯁꯤꯒꯤ ꯑꯩꯅ ꯑꯇꯩꯗ ꯂꯣꯏ ꯍꯟꯕꯅꯦꯕꯀꯣ ꯀꯃꯦꯟ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯀꯃꯦꯟ ꯍꯟꯗ꯭ꯔꯤꯁꯤꯗꯤ ꯍꯥꯏꯕꯗꯤ ꯀꯃꯦꯟꯗ ꯁꯤ ꯀꯃꯦꯟ ꯁꯥꯎꯠ ꯇꯧꯔꯛꯀꯦ ꯇꯧꯅꯕꯗꯤ ꯀꯃꯦꯟ ꯄꯥꯅꯕꯅ ꯑꯩꯅ ꯍꯟꯗꯕꯅꯤꯗ ꯋꯥꯔꯧꯕꯤꯌꯨ ꯑꯍꯥꯟꯕ ꯀꯣꯏꯁꯟ ꯃꯣꯏ ꯑꯅꯤꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯩꯅ 23 ꯃꯥꯅ ꯆꯍꯤ 54 ꯀ꯭ꯂꯥꯁꯅ ꯀꯌꯥ ꯀꯥꯔꯤꯅꯣ ꯆꯍꯤ ꯀꯌా ꯅꯨꯡꯁꯤꯅꯔꯛꯀꯦ ꯑꯩ BA ꯐꯣꯔꯠ ꯁꯦꯃꯤꯁꯇꯔ ꯀꯥꯗꯣꯏꯅꯤ ꯃꯥꯅ 12 ꯀꯥꯗꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯒ ꯆꯦꯜꯂꯤꯔꯣ ꯅꯣꯏ ꯀꯔꯤꯅꯣ ꯆꯍꯤ ꯀꯌꯥ ꯅꯨꯡꯁꯤꯅꯔꯛꯀꯦ ꯆꯍꯤ 1 ꯁꯥꯏꯅ ꯀꯔꯤ ꯂꯝꯗꯩꯅꯣ ꯅꯪꯅ ꯀꯔꯤ ꯂꯝꯗꯩꯅꯣ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯣ ꯈꯣꯡꯖꯣꯝꯗꯩꯅꯗꯤ ꯍꯥꯏ ꯑꯗꯣ ꯀꯔꯤ ꯂꯩꯀꯥꯏꯅꯣ ꯑꯩ ꯈꯣꯡꯖꯣꯝ ꯆꯤꯡꯈꯥꯝ ꯑꯩꯅ ꯈꯣꯡꯖꯣꯝ ꯆꯤꯡꯈꯥꯝꯗꯒꯤ ꯃꯥꯅ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯗꯒꯤ ꯀꯪꯂꯩꯆꯥꯅ ꯂꯦꯝꯕ ꯁꯥꯔꯒ ꯇꯞꯅ ꯏꯪꯅ ꯆꯥꯕꯗꯨꯗꯤ ꯆꯦꯂꯦꯟꯖꯅꯤ ꯍꯥꯏꯕꯗ ꯄꯛꯆꯗꯦ ꯆꯦꯂꯦꯟꯖꯁꯤꯗꯤ ꯑꯔꯣꯏꯕꯤ ꯊꯥꯒꯩ ꯊꯨꯅ ꯆꯥꯅꯕ ꯆꯦꯂꯦꯟꯖ ꯋꯤꯟ ꯑꯣꯏꯅꯕ ꯍꯣꯠꯅꯗꯧꯕꯅꯦ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯐꯖꯒꯅꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯒꯅꯤ ꯍꯣꯏ ꯃꯊꯪꯗ ꯉꯝꯅꯕ ꯍꯣꯠꯅꯖꯔꯒꯦ ꯉꯥ ꯌꯥꯎꯗ꯭ꯔꯦ ꯉꯝꯗ꯭ꯔꯤꯁꯦ ꯍꯦꯜꯂꯣ ꯕ꯭ꯔꯣ ꯍꯥꯏ ꯁꯨꯁꯤꯜ ꯀꯨꯃꯥꯔ ꯀꯩꯅꯣꯁꯨ ꯉꯥꯉꯣꯝ ꯍꯥꯏꯗꯣꯏꯔꯣ ꯉꯥꯉꯣꯝ ꯍꯦꯜꯂꯣ ꯅꯥꯎꯔꯦꯝ ꯊꯣꯏ ꯕ꯭ꯔꯣ ꯆꯥꯛ ꯂꯥꯝꯃꯦ ꯑꯩ ꯆꯥꯛ ꯊꯤꯟꯖꯔꯛꯀꯦ ꯄꯥꯏꯔꯤ ꯃꯌꯥꯡ ꯅꯣꯏ ꯑꯅꯤꯒꯤ ꯂꯚ ꯏꯁꯇꯣꯔꯤ ꯂꯤꯕꯤꯔꯛꯑꯣ ꯌꯥꯝ ꯇꯥꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯂꯚ ꯏꯁꯇꯣꯔꯤꯁꯦ ꯃꯥꯅ ꯅꯣꯡꯉꯥꯟꯕ ꯇꯧꯔ ꯑꯩ ꯇꯥꯟꯅꯕ ꯕ꯭ꯔꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯇꯧꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯊꯕꯛ ꯇꯧꯕꯁꯨ ꯎꯠꯄꯤꯌꯣ ꯑꯣ ꯆꯥꯕ ꯂꯣꯏꯔꯦ ꯊꯕꯛ ꯇꯧ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯀꯩꯅꯣ ꯇꯧꯗꯕꯗꯣ ꯎꯠꯆꯔꯛꯑꯒꯦ PD ꯆꯦꯅꯦꯜ ꯕ꯭ꯔꯣ ꯆꯤꯆꯦꯒ ꯀꯃꯥꯏꯅ ꯊꯦꯡꯅꯔꯛꯏꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯋꯥꯛꯀꯤꯡ ꯆꯦꯟꯕꯗ ꯊꯦꯡꯅꯔꯛꯄ
ꯀꯣꯟꯊꯧꯖꯝ ꯀꯔꯤ ꯀꯣꯔꯧꯕꯤ ꯀꯣꯟꯊꯧꯖꯝ ꯀꯣꯔꯧꯕꯤ ꯍꯥꯏ ꯅꯇꯨꯅ ꯉꯝꯍꯜꯂꯤꯔꯣ ꯅꯣꯏꯒꯤꯗꯨꯗꯤ ꯆꯦꯂꯦꯟꯖ ꯅꯠꯇ꯭ꯔꯦ ꯍꯥꯏꯅꯔꯦ ꯅꯇꯨꯅ ꯉꯝꯒꯦ ꯀꯥꯏ ꯍꯥꯏꯅꯔ ꯇꯧꯕ ꯃꯥꯜꯂꯦ ꯚꯤꯗꯤꯑꯣ ꯅꯝꯕꯩ ꯏꯖꯠꯁꯨ ꯌꯣꯜꯂꯦꯅꯦ ꯕ꯭ꯔꯣ ꯍꯣꯏꯗꯤ ꯄꯩꯁꯥ ꯈꯔ ꯇꯥꯟꯕꯒꯤꯗꯃꯛꯇ ꯑꯩꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯦꯕꯀꯣ ꯑꯩꯁꯦ ꯄꯩꯁꯥ ꯇꯥꯟꯕꯒꯤꯗꯃꯛꯇ ꯁꯤ ꯇꯧꯖꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯌꯨꯇꯨꯕ ꯍꯥꯏꯕꯁꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯅꯦ ꯍꯥꯏꯗꯤ ꯁꯤ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯒꯤꯁꯨ ꯅꯣꯂꯦꯖ ꯇꯥꯟꯖꯕꯅꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯆꯤꯟꯊꯤꯕꯗꯣ ꯁꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃꯒꯗꯤ ꯑꯩꯁꯨ ꯁꯦꯝꯗꯣꯛꯄ ꯑꯩꯗꯤ ꯄꯥꯛꯊꯤꯗꯤ ꯊꯤꯔꯝꯃꯣꯏꯗꯤ ꯆꯤꯟꯗꯦ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯆꯤꯟꯗꯤ ꯊꯤꯔꯛꯇꯕꯅꯤ ꯑꯗꯣ ꯁꯤꯒꯨꯝꯕ ꯁꯦꯝꯗꯣꯛꯅꯕ ꯍꯥꯏꯗꯤ ꯃꯤꯅ ꯁꯤ ꯁꯣꯏꯗꯣ ꯈꯪꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯨꯝꯕꯁꯤ ꯇꯝꯅꯕꯒꯤꯗꯃꯛꯇ ꯁꯤ ꯇꯧꯖꯕꯅꯦꯕ ꯑꯗꯣ ꯈꯪꯗꯦ ꯈꯪꯗꯦ ꯍꯣꯏ ꯕꯦꯠ ꯀꯃꯦꯟ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯄꯗꯤ ꯇꯧꯕꯤꯔꯛꯇꯅꯕ ꯍꯥꯏꯖꯔꯤ ꯑꯁꯣꯏꯕꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤ ꯀꯣꯟꯊꯧꯖꯝ ꯀꯧꯔꯨꯕꯤꯁꯦ ꯃꯌꯥꯝ ꯄꯤꯔꯛꯀꯨꯝ ꯇꯧꯅꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯅꯝꯕꯅ ꯀꯃꯦꯟ ꯄꯤꯔꯛꯀꯨꯝ ꯇꯧꯅꯦ ꯃꯥꯒꯤ ꯍꯥꯏꯗꯤ ꯁꯝꯂꯥꯡꯂꯛꯇ ꯂꯣꯠꯂꯤꯕ ꯇꯧꯕ ꯏꯁꯩꯗꯣ ꯑꯗꯨꯒꯤꯗꯨꯁꯨ ꯃꯥꯅꯦ ꯑꯩꯁꯨ ꯀꯃꯦꯟ ꯄꯤꯔꯛꯑꯣꯀꯣ ꯈꯨꯠ ꯈꯔ ꯆꯪꯂꯛꯄ ꯁꯤ ꯄꯥꯔꯣꯏ ꯊꯨꯏ ꯕꯣꯜꯒꯗꯤ ꯈꯪꯗꯦ ꯃꯥꯁꯤ ꯀꯌꯥꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥ ꯐꯥꯕꯒꯤ ꯆꯥꯛ ꯆꯥꯕꯗꯣ ꯑꯗꯨꯁꯨ ꯃꯥ ꯍꯥꯏꯁꯦ ꯂꯋꯥꯏ ꯃꯆꯥꯁꯤꯡꯁꯤꯅ ꯈꯤꯠ ꯍꯦꯜꯂꯦ ꯃꯤꯠ ꯅꯥꯕ ꯐꯤꯖꯝ ꯁꯤꯡꯅ ꯀꯧꯔꯒꯦ ꯌꯥꯏꯐꯕꯤ ꯊꯧꯆꯣꯝ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯁꯞꯄꯣꯔꯠ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯕꯕꯥ ꯁꯅꯥꯃꯨꯇꯨꯝ ꯍꯥꯏ ꯕ꯭ꯔꯣꯒ ꯁꯤꯁꯇꯔꯒ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯈꯪꯅꯔꯛꯄꯅꯣ ꯀꯔꯤ ꯆꯍꯤꯅꯣ ꯐꯦꯕꯋꯥꯔꯤꯒꯤ ꯖꯅꯋꯥꯔꯤ 31 31 ꯑꯩ ꯃꯤ ꯈꯔ ꯆꯍꯤ ꯈꯔ ꯌꯥꯎꯍꯟꯒꯦ ꯍꯥꯏꯗꯣ 2000ꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯌꯥꯏꯐꯕꯤ ꯅꯠꯇꯦ 2020 ꯕ꯭ꯔꯣꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯏꯅꯝꯃꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯨꯒ ꯕ꯭ꯔꯣꯒ ꯏꯅꯝꯃꯒꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯁꯛꯇꯤ ꯃꯥ ꯁꯛ ꯐꯖꯗꯕꯅꯤ ꯑꯩꯅ ꯆꯍꯤ 19 ꯃꯥꯅ चही 53 इनमगा ब्रोगसे कमाई तौरगा थिनैनो अइना सोलन चेमदा माना सुम होप चाचारो जानिगदा सुम खनगिबा लाइव कदो थारा उ कयो क्वेश्चन खरा हंजगी होय थाजरा दे सिदा तामदं आई थाजरके सिस्टर का ब्रोगसे क्लास क्या नो अदुगा सही क्या नो हाना खंग सुम खंग सी हागे मांगसको नुपीसीगी खुचासीदी की है खरा अदुम चाबा क्रमदो माले है सुनीता आर्गेम अदुम चाबनी मा किशंता नावरेम ब्रो थकपी ngomdoi mandra thapongde mandra asai kisme thapongba thodi konsam sanaya si puk pandre labuk pala male sanaya nang ok mala e chaba khara lepu hai thoi ai mang mala ni ta seng noi naman ni jai thak pang mara bro ani kamai khana ra ino si samana re ko tha Sushil Kumar ngangom masai pe ko hi hello Sushil Kumar nisang tem bojen aina hangjari ba wahang se soidana khumlakani khangle ado nakhoi ani matau karamna thengalakina khiba do haiba do yam khangjani ne ado nakhoi ani sei ke ka subirage अतुम तक खंजगे सोइदना खमिरो कोनी जे आइना सम वाकिंग चेमदा थेंगरा को को अदु वाकिंग चेमदा थेंगरे आदि सकथा सम खंगे को अदुगा कोसि मनिंग दि मानबंगा मागी मतु मागी पुने सबदा जो हाजि माजी उरे को अदुगा तासे डायरेक्ट फदन उगबिजना आइना नम थबक सु सपदा हाजि आइना जुगाली ओरि कान माजे लापने रो ममानो बिदुगा कोइ मानो दुना लोय लापा अदु थेंनाबा अदि नोंगालगा 이제 파기 도시면도 막 야래. 하나가 뭐 미세게 문데. 네.
Kamai thieng noi noi thieng ki ge chama na ju Camera sẽ rất mầm. dada ai comment DP Albina sai dada ai comment si di pawa kaung ko dada ji nipi kya koyang ge anam mana kaya suka koi bada thungna kaya thungna ba si anta kulir oko dada class kya hai Snoopy je hafta guring koi mai hafta mo koi bi to huntuk pi ram ba sak phajul ba iran ai ne jam da huntuk pi ram da bane Riêng quần nào? Dạ, Nói đấy. là vậy. ai sum kham ba da kun muti son ngal Kasi thì mình thì mà thì. Achigera hatam ko ai je ta huntuk piram ba ta huntuk piram ba ma di ma pu khra pha ma da hai ne ko khale hai ta huntuk piram ba sak phajaru da ba iran Thì của thì dễ bị quần lại nè. ai class na bia portion is ka de anti ta khelambam nupa sin ni pin ne yam ngam lam do ma le mai mong she ai bi pi ngam mi ngai bi ni ne kaji ka thu ba ji bu Kita ngâm kai pana tiam no ni se kai lam da gi no yam sam me yam na su nu se ayam samja ban mali sam da ne mà cái đúng tao ra hả? alti irom arti irom ma ni kai lam da gi no ai khong dom sing tham da gi ne sana masa sagol sem Bao đó đâu rất nhiều chân. pak ke he wari no ani yen ma se mi na Rất nhiều tong chân. ni no ya de ngai de kai no ba man lang tho tho o sana masa sagol sem pak ke he wari no ani yen ma se mi na tong ni da na tong do yen ba mi gi su khara khalo ma gi mi ma na kan ni han bi me kai han bi no yen ning dra di yen no nang na han khibre yen ni do nang na tan khibre yen ni do selina thungam na ma gi kamera han bi ra me thank you selina oi yen ning dra di yen do ya rồi yen ning dra dum yen bi yo kuma kana sida video na mi janga ta ju concentration Đang nào ấy không mặc kệ. Jalo, ai shop. Ni pinang ko pa man braje. Bi mga. No ini sei kya sura sei kunite man sei champion. Kun sujaleda. Wilson. So do oningi how do man di ai. Khang de da ko di pau do hawe. Dai bani na. Kai pala thiam no ini video thagat pa nga bi da wari. Video na ma sei hai ti on thagat pa ji. Ni ne sum yang ngoi da khu khan ba am su ye tan ba da hai ta bin ne thagat pa nom da hono je thok song man thoi sanu sanai mi di mau e da noi ba han thai hai nang na kai dori ba man o chal Nuôi làm sao? Mà trời. tumi na ta la yom nang ba John Chan Sing lawai ma cha lawai yam tuin na pan ji ma lawai ni hai da adu mi lawai ni hai da Mình đây là đâu rồi? Johnson macha ai si jangan ai kamen am sum thengna kum to san ting sana masa sabol sem no pa sini hai se pakti se nushen kar yang hello ai je ta senga nura di chu pak tam ni ba yam jing ni se nura han tak chi ai ibu to lu je ba ko ado pakti tum tang ne nura ado mayam soi ki la ki yaw ju matang sida ado lu sin da do achu kra ngam ma pi ni ko bu shi du ma subscribe chu to view share chu to view ado comment pa to pu da wa pi yaw mo ju me an ngal pi ni le video je ju bam sang nge ado aina hau da je gi ba ki kanogi give away gido ai sida ai description da kano ai number hapsara ma ge ko si video jida ai da
ꯑꯩꯒꯤ ꯅꯝꯕꯔꯁꯤꯗ ꯋꯥꯆꯞꯇ ꯍꯥꯏꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯛꯑꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯑꯃꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯒꯤ ꯑꯗꯨꯗꯨꯒ ꯀꯃꯦꯟ ꯑꯃꯇꯪꯒ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯒ ꯑꯩꯉꯣꯟꯗ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯗꯨꯒ ꯑꯩ ꯒꯤꯞ ꯑꯋꯦ ꯃꯆꯥ ꯑꯃ ꯇꯧꯖꯒꯦ ꯑꯗꯣ ꯒꯤꯞ ꯑꯋꯦꯁꯦ ꯃꯤ 3 ꯅꯠꯇ꯭ꯔꯒꯅ 5 ꯂꯧꯕ ꯌꯥꯏꯕꯗꯣ ꯑꯩ ꯑꯗꯨ ꯃꯑꯣꯡꯗ ꯌꯦꯡꯖꯔꯛꯑꯒꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯒꯤ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯑꯃꯒ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯗꯁꯨ ꯀꯃꯦꯟ ꯑꯃ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯤꯕ ꯅꯝꯕꯔꯁꯤꯗ ꯏꯁꯀ꯭ꯔꯤꯟꯗꯁꯨ ꯊꯣꯛꯆꯍꯜꯂꯛꯀꯦ ꯑꯗꯨ ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤ ꯋꯥꯆꯞꯇ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯕꯤꯔꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯒꯤ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯑꯃꯒ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯅꯝꯕꯔꯁꯤ ꯋꯥꯆꯞ ꯅꯝꯕꯔꯁꯤꯗ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯒꯤꯞ ꯑꯋꯦꯁꯤ ꯑꯩ 20K ꯌꯧꯕꯒ ꯑꯩ ꯇꯧꯖꯔꯛꯑꯒꯦ